yum amada singjang pairaga mi hatkani tanarubadagi yumbuna nongmaina kapagi thodokta mioi adu laikhibre. Mandalay Division की अमरपुरा टाउनशिप की मनुंग चनबा तदले लेबा इबुदौ पाखंग बगे खोबम लमगी मपुना पैसा पीद्रबदी थुगारनी हाइरकले. Imphal West Police Station na silencer modified tauba makhol hoba bullet tauba mioi detain tawraba matung silencer sing normal silencer sing panhankre. Myanmar ki Balachai Township the military council troops airstrike chathabada vichamani secret. Congress की लुचिंग भी रेणुका चौधरी ना प्राइम मिनिस्टर मोदी की मथक्ता डिफेमेशन केस फाइल तौरगनी हाइक्रे. MAMI TV News update meeting tabiraba pungnamakpu taramno chari hozipau sandokna pizari. Lamphel Police Station ki manung chanba changangai uchekonda leiba Marks Academy ga thangnana leiba yum amada mioi ama double barrel nongmaina kaptuna hatkre. Thodok thofam dagi fangba pau gi matung inna thodok adu ngasi ayuk pung 5:30 tabada changangai uchekonda leiba Laishram Vasanta Elais yaning piba chahi nifuga mari apokpa El Tomba koba mioi amagi mayumda thokibani. Pau asina hai masak khangdaba mioi ama Laishram Vasanta Elais yaning pibagi mayumda changlaklaga aduda maram taktana law khongbagi thabak chathaki maduda imung adugi mioi sing kanano kari maramgi lauribano haina hangluba matamda mioi aduna yum adugi sing khaifamda thamba singjang lauraga imung adugi mioi sing singjangna yanaba koitan tanaki maduda Laishram Vasanta Elais yaning pibana mioi adubu nongmaina kapki adum oinamak mioi adu mafam aduda laikanabang nang ngamdana laikidabani haiki. Thodok asi thokraba matung Lamphel Police Station ki team amasung Imphal West ki SP Dr. S. Ivomcha yauna police ki apunba team aduna mafam aduda laktuna kupna investigation chathakre aduga asiba nupa adu police masak maming khangdok nabagi tamak rim smoke ta thamkre. Chanaribal Laishram Vasanta thodok aduga mari lainana Lamphel Police na fakre hairi. 18th century matamdagi Mandalay Division gi Amarpura Township ki manung chanba tadalay leiba maitai gi laifam ivudau pakhang bakhubam laishang asi lakadoriba April thagi tang ama fawgi manungda lamgi mapuna paisa pi dragadi laifam asi thugai khragani haina ngarang ayuk pung 13 tabada khanghan lakre haina Myanmar da khundariba maitai furup sing fongdokre. Laifam asigi matangda convener ba Manipur ki Chief Minister N. Biren Singh, MP Leisem Basana Jauba, Manipur ki Ningthau, MP Minister Dr. R.K. Ranjan Singh, luching ba hum asida aiba Gerald Thaduna, Laifam asi mitop ki mahutta ki convener ba hijacky adubu, ngasi fauba reply amadi response karigumba amata lakhidri. Barmada lairiba ivudau pakhang bagi amata ngairaba, khawamasi kanbang ngamloi daure, maram asina. Manipur miyamgi ikai kumnajariba luching ba hum asina intervention bibiu haina appeal tawrakli. Prime Minister Narendra Modi bu class yaudaba mioi amani haina chaireduna Congress ki makok thongba Renuka Chaudhary na haikre Parliament Prime Minister Narendra Modi na Suparnakha haina pikhiba remark adugidamak Prime Minister Modi ki mathakta ke court defamation case file tawragani haikre Renuka Chaudhary na makhata na hai listing anigara ni panda Prime Minister Narendra Modi na Parliament Suparnakha comment tawkhiba aduga mari leinana mahakna court Prime Minister Narendra Modi ki mathakta defamation case file tawragani Hanagi Union Minister Renuka Chaudhary na hai court na kayam thuna case aduda act tawge haibadu yengbatai panbayai Hanagi Union Minister Renuka Chaudhary na lokhatlakliba khongthang asi ngarang Gujarat ki court amana Congress leader Rahul Gandhi bu criminal defamation case amaga mari leinana chahi ani jail da thambagi order thokraba matungda BJP da revenge tawba oina lokhatlapani hairi Chahi asigi January 13 mathoida hairok ta
ꯃꯍꯥꯛꯅ ꯄꯨꯕꯤꯔꯝꯕ SDC ꯃꯇꯝ ꯂꯣꯏꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯍꯨꯠ ꯊꯥꯕꯤꯔꯛꯇꯕꯅ ꯍꯩꯔꯣꯛꯀꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯆꯥꯎꯅ ꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯉꯁꯤ ꯍꯩꯔꯣꯛ ꯄꯥꯔꯠ 3ꯗ ꯂꯩꯕ SDC ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯍꯩꯔꯣꯛꯀꯤ ꯅꯍꯥꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯁꯤꯡꯊꯥꯡꯉꯝꯕ ꯂꯥꯏꯁ꯭ꯔꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯊꯥ ꯑꯅꯤ ꯐꯥꯖꯤꯜꯂꯛꯂꯕ ꯑꯁꯤ ꯐꯥꯎꯕꯗ SDC ꯊꯥꯕꯤꯔꯛꯇꯕ ꯑꯁꯤ ꯍꯩꯔꯣꯛꯀꯤ ꯃꯤꯌꯥꯝꯅ ꯂꯥꯏꯅ ꯂꯧꯖꯗꯦ꯫ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯈꯣꯡꯖꯦꯜ ꯌꯥꯡꯍꯟꯅꯕ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄꯤꯌꯨ, ꯃꯔꯨꯑꯣꯏꯕ ꯗꯣꯃꯤꯁꯥꯏꯜ ꯏꯟꯀꯝ ꯁꯔꯇꯤꯐꯤꯀꯦꯠ ꯑꯇꯩ ꯈꯖꯅꯥꯁꯤꯡ ꯊꯤꯗꯣꯛꯅꯕ ꯃꯊꯧ ꯇꯥꯕ ꯆꯦ-ꯆꯥꯡ ꯇꯉꯥꯏꯐꯗꯕ ꯀꯌꯥ ꯑꯃ ꯇꯥꯟꯊꯣꯛ ꯇꯥꯟꯁꯤꯜ ꯇꯧꯕꯗ SDC ꯂꯩꯇꯕꯗꯒꯤ ꯈꯨꯗꯣꯡ ꯆꯥꯍꯟꯗ꯭ꯔꯦ꯫ ꯃꯁꯤꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯊꯕꯛ ꯀꯌꯥ ꯄꯟꯊꯍꯜꯂꯕ ꯇꯧꯕ ꯉꯝꯗꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯣꯀꯦꯜ ꯕꯣꯗꯤ ꯏꯂꯦꯛꯁꯟ, ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯑꯃꯗꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯏꯂꯦꯛꯁꯟ ꯑꯁꯤꯒꯤ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ SDC ꯍꯥꯡꯗꯨꯅ ꯂꯩꯔꯛꯄ ꯑꯁꯤꯅ ꯍꯤꯔꯝ ꯀꯌꯥꯗ ꯈꯨꯗꯣꯡ ꯆꯥꯍꯟꯗꯕ ꯀꯌꯥ ꯑꯃ ꯂꯩꯕꯗꯒꯤ ꯉꯁꯤ ꯍꯩꯔꯣꯛꯀꯤ ꯅꯍꯥꯁꯤꯡꯅ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯤꯔꯤꯕ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯍꯩꯔꯣꯛꯀꯤ SDC ꯊꯥꯕꯤꯔꯛꯅꯕ ꯍꯥꯏꯖꯔꯤ꯫ ꯂꯩꯇꯕꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯕꯗꯒꯤ ꯉꯁꯤ ꯍꯩꯔꯣꯛꯀꯤ ꯅꯍꯥꯁꯤꯡ ꯄꯨꯟꯁꯤꯟꯖꯔꯀꯥꯟꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯗ ꯑꯣꯅꯔꯦꯕꯜ CMꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯀꯥꯟꯗ ꯑꯊꯨꯕ ꯃꯇꯝꯗ ꯍꯩꯔꯣꯛꯇ SDC ꯑꯃ ꯐꯝꯍꯟꯕꯤꯗꯨꯅ ꯃꯊꯧ ꯇꯧꯍꯟꯕꯤꯕ, ꯂꯣꯏꯅꯅ ꯂꯥꯛꯀꯗꯧꯔꯤꯕ ꯂꯣꯀꯦꯜ ꯕꯣꯗꯤꯒꯤ ꯏꯂꯦꯛꯁꯟ ꯍꯥꯏꯕꯗꯤ ꯅꯒꯔ ꯄꯟꯆꯥꯌꯠꯀꯤ ꯑꯃꯗꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯃꯥꯡꯗ ꯇꯥꯔꯒ ꯂꯩꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯒꯤ ꯃꯊꯧ ꯇꯥꯕ ꯇꯧꯒꯗꯧꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ SDC ꯂꯩꯇꯕꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯄꯟꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯖꯔꯦ꯫ Manipur Legislative Assembly's Speaker Thokchom Satyabrat Singh amasung BJP Manipur State Unit ki Vice President CH Chidananda Singhna ngarang nubidang wairam Assam ki Hozaida Udai Baba Baruni Mela 2019 gi Golden Jubilee thoram saruk yakre haidi. Special CDO Unit Kawaisoi Amadi Thobal District Police ki apunba kangbuna chathakiba drive ta mioi ama codeine phosphate syrup number 4 amadi anton tablet ka konana fare hairi faraba mioi adugi maming aribam sarkhan chahi kuntraga manga apopa laikhidraba aribam kiamudin kawi sangai yumfam mairen kundagini mangondagi 100 ml gi codeine phosphate syrup bottle taraga mari SP tablet piece nifuga taruk anton piece unfuga mari amadi number 4 gram taraga nithoi dasmik nipan taret fagatle hairi Pawasin Hai ngarang numidang pung tara rom taba matamda Special CDO Unit Kabaisoi OC Subedar L Vivekananda Singh Naluchingba Timna Akhanaba Pau ama fangbadagi Khudakta Thobal SP gi control room da Pau piraba matung Sangai yumfam Mairen Khun gi area da Thobal Police ki kangbu yauna Sangsin duna lambi da lakpa Mioi Singh check tawbagi thabak chathabak chingna ningai oiba mawongda aribam sarkhan khawma puduna lakpadagi faraga check tawki mahaki khaw aduda chingna ningai oiba potlam sing yauramba thengnabadagi khudakta miyam mamangda chingnariba potlam sing adu hangdoktuna yengba matamda nisagi potlam sing oiramkhibani hairi faraba mioi adu potlam sing aduga loinana Thobal Police Station da legal action lokhatnaba khutsina kre hairi Churachandpur District Police ki apunba team amana nupi ani dagi brown sugar gram chamriga sukna ama ngarang nubidang wairam mayumayumda red chathaba matamda fagat pangam kre hairi Police ki pauna hai ngarang nubidang wairam pung mangaga makai rom taba matamda Churachandpur Police Station na Lalemzau Manlun chahi kunga manga mapuroiba Vongvyaklal Manlun Kanan Bank New Lamka Churachandpur na toina narcotic drugs sing mahaki mayumda yonle haibagi pau fangbadagi Inspector and Thangjamuan OC Churachandpur Police Station Inspector Chinailam Gangte OC Women Police Churachandpur amasung SI Tianmin Boy Wifi gi apunba team Lalemjo Manlun gi mayumda Executive Magistrate SDM Tuibong Janmin Len Lufo MCS yauna changsinduna thibo humbagi thabak chathaba matamda sapon kep kunga humdoi mon makha da leiramba thengnaki Police ki team aduna sapon kep sing adu hangdoktuna yengbada brown sugar gram chahumga kunga mapan yauramba thengnaki tungda police na Lalemjo Manlun amasung brown sugar sing aduga punna faki Police ki pauna hai Police na Lalemjo Manlun bu ahanba wahung pahung tawba matamda mahaki yumlon nabada leibi ching
Chinglamneng Manlun Chahi Kungamari Mapuroiba Tangrauding Manlun Koba Mioi Amasu Drug Sing Yonli Harakpadagi Chinglamneng Manlun Yumda Hairiba Police Amasung EM ka kon Loinana Break Chathaba Matamda Mahaki Famung Matakta Leramba Blanket Makada Sapon Ke Pangada Haptuna Tanamba Brown Sugar Gram Humfudrani Toy Amagasu Fagatpangam Ki Hairi Brown Sugar Sing Faki Bagamari Lainana Churachandpur Police Station na Lalemzo Manlun Amasung Chinglamneng Manlun Anigi Matakta FIR number 33 Clause 3 2023 Churachandpur Police Station under Section 21 Clause C / 21 Clause B NDNPS registered Tauduna Makhataba investigation Sing Chathaba Hokri Makoy Ani Chief Judicial Magistrate Churachandpur da Puthok Lagani Hairi Amaromda ngarang nungthil pung ahum long taba matamda Technopal Police Station ki team amana auto rickshaw registration number MN06SB 0671 thoduna lakpa mioi amadagi WY tablet kg aniga gram kunga taret ka konana fagatpang ngamkre hairi Police ki pauna hai WY tablet singa konana faraba mioi adugi maming lingko how vaite chahi kuntraga mapan apokpa laikhidraba ngamjang vaite kawi Moray Ward number 2 Mission Veng dagini hairi Mitai Maitai Amasung Maitai Pangal Singna Settle Tribe List Chalhangadabani Haibagi Chatharakliba Kongjang Singi Matangda All Travel Students Union Manipur at Sumna Sinduna Nongmagi Oiba Travel Consultative Meeting Ama Ngarang Amity Hall Adim Zati Complex Imphal the Pangthokre Hairi Senior Travel Leader Ngachanmi Chamroina Chair Lauduna Pangthokiba Consultancy Meeting Adu Pautin Thang Lufeng President at Sumna Keynote Address Piduna Hodoki Tongan Tribe Sing Apex Body Luchingba Student Body Sing Luchingba Amadi Tribal Women's Bodies Singi Luchingbi Singna Saruk Yakiba Consultative Meeting Aduda Saruk Yaki Meeting Aduna Karigumba Mitai Maitai Amasung Maitai Pangalda Saddle Tribe Status Asipi Kiba Tarabadi Travel Sing Asi Soidana Namthaduna Thamlagani Haibagi Akiba Amasung Hoirangba Sing Fongdok Naki Tungda Meeting Aduna Atsumna Mitai Maitai Amasung Maitai Pangal Singna Tanliba Saddle Tribe List Da Chalhannabagi demand Asi opposed to Haina Yanaki Hairi Myanmar Lebaki Akanba Rebel Group Ama Oiriba Valachai People's Defense Force BPDF na Haikre Military Council Troops na Kayakareni State Kimanung Chanba Wanbala Village Valachai Township te Leiba Usufam Amada Nongtaktagi Nomai Attack Chathabada Micham Ani Sire Amana Sokhan Kre Hari Soklabamioi Amasung Sikrabamioi Sing Adu Hairiba Pul Asida Leiba Usufam Aduda Tabak Toba Mioi Ngaktani Makoi Sing Asi Chahini Fu Yankai Longa Ogeni Hari Pawasina Makata Araduna Military Council Troop ki airstrike asi jet ama chathakibani hairiba jet asina mangarak hana airstrike sting mafam aduda hanjin chathabada mioi sihan khibata natana mafam aduda leiba yumkai sing amasung civilian vehicles singda amang ata thokhan ki hari amaromda ngasi ayuk anganbada Military Council Troop na India border ga tainaba leiba upper tamu town da resistance forces singi mathakta akanba mawongda nongthaktagi airstrike sing chathabada micham kaya asok apan nanghan kre amadi yung kaya may na chakre hai Manipur Pollution Control Board MPCB na state asida tongan ba pollution thokpa sing thingna ba jaksil waron lauthokraba matung ngarang numidang Imphal West Police ki team amana modified toba silencer sing panba and fill motorcycle tongba mioi ahum environmental noise pollution thokhan bagi tamak motorcycle singa konana detain toraba matung modified toba silencer sing lauthok halaga public norm sing da kairoi da silencer sing palhan laga tungda thadokre hairi Manipuri Youth Fronts Assam Maifagi Mikap Thoklasi Aikoi Haiba Kholau Pudana Chatliba Khongchat Ngasiga Thana Numit Taragani Thoi Sukre Ngasi Ayu Kasar District Ki Lamar Garam gi Yensenbam Padumanti gi Yumda Khongsan Bahoki Lamar Garam Khunau da Laiba Thokchom Chadani Chanugi Yumda Mifam Pangthoklaba Matung Sonabari Ghat Faruga Krishnapur Khunda Prem Singha Yumdagi Amuk Silchar Sonai Road Taraga National Highway Taraga Bowaljur Khun Yoki Bowaljurda Oza Okram Churamani gi Yumda Ojaga Wari Sanaraba Matung Bowaljur Faruga Amuk Ramanaga Tuko Tamna Laklaga Ngasi Tukoda Numidang Potharagani Ngasi Faubada Maifa Khungloi Singna Punna kilometers Chamaga Marifudara Mathoi Chatpa Ngamle Aduga Punna Mitay Amasung Maitay Pangalna Taba
Kun Marfudra Mathoida Imalon gi pausal sandopang namkre. Maifa gi khongchat ki khongloi oiriba President Thangzam Brozen, Vice President Tampak Mayum Rehanuddin, Secretary General Tampak Mayum Salauddin, Wahengbam Surendra, Joint Secretary Heram Nakpigani, Seram Herajit, Chief Advisor Khongchat Asida Punna Saruk Yaminari Haina, Secretary General Tampak Mayum Salauddin na Khanghalakli. Ngasi Faubagi Khongchat Asiga Mari Lainana Paugi Mifam Ama Pangtoki, Mifam Asida Maifa Chief Advisor Seram Herajit na Haikibada, Maifa na Sindu na Mikap Toklasi Koi Hariba, Palau Puda na Manipuri Imalonbu, Assam Sarkar ki Associate Official Loan Ohen Bagi Damak, Khongchat Asibu Thawai Haksang Yauna Sawa Pirakpa, Kun Gi Mara Paibi, Club NGO Sing, Loinana, Oza Sing na Ikoi Bu Taram no Okpiduna, Laifam Chafam, Sinbira Kiba Singbu, Maifana Tawimal Uchari, Matung da Chatka Doriba, Pul Sing na Su Taram no Okpigani Kanjay, Makata na Chatka Doriba Khongchat, Tupo Bera Khal Khelma Taraga, Tarapur Manipuri Basti Fauraga, Joynagar Taraga, Vor Khola, Romda Khongsangani Haiki. ꯑꯩꯈꯣꯏꯒꯤ ꯆꯠꯄ ꯉꯝꯍꯧꯗꯕ ꯈꯨꯟ ꯃꯆꯥ ꯃꯆꯥ ꯈꯔ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯂꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯤꯇꯤꯡ ꯑꯃ ꯑꯣꯏꯅ ꯐꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯩꯐꯥꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯁꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯑꯁꯤ ꯊꯨꯡꯍꯟꯗꯅꯕ ꯍꯣꯠꯅꯖꯒꯅꯤ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯆꯠꯀꯗꯕ ꯈꯨꯟꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯈꯨꯟꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯤ ꯃꯩꯐꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯑꯩꯀꯣꯛꯅꯅ ꯅꯣꯂꯨꯛꯅ ꯄꯥꯎꯖꯦꯟꯖꯔꯤ Manipur State ke oina semba chahi lising aniga kungani thoi kungohumdoida apunba semfang lupa koti chatret katara manga changna paikhat kadoriba kilometer chaniga taret 10 sino ani sangba lambi ki project kunga taruk ministry da pisin kre hari hauzik chathariba lok sabha ki budget session da union minister of road transport and highway nitin gadkari na thamkiba report amagi matung ina chatliba semba chahi lising aniga kungohumdoige february fawbada manipur da apunba kilometer chaniga taret 10 sino ani sangba lambi ki project kunga taruk ministry da pisin lakhi Haire Balambi asi sembada changadaba senfam na lupa koti chatret katara mangani Manipur gi semba chahi lisingani ga kungani thoi kungo humdoi gi oina chahi asigi February kungani pan fawbada lambi sem na bagi damak ministry na lupa koti nifuga nithoi dasmik ama sino sanction tawbada lupa koti taraga humdoi dasmik nipan ama thadokre haiki Aribada maroiba paw mo hena pizari Sakhang daba nupa amana changangai uchekonda laiba yum amada singjang paraga mi hatkani tanarubadagi yumbuna nongmai kapagi thodokta meoi adu laikhiroi Mandalay Division ke Amarpura Township ki manung chanba tadalel dalaiba ibudau pakhang bagi khubam lamgi mapuna paisa pidrabadi thugairani hairakle Imphal West Police Station na silencer modified toba makhol hoba bullet toba mioi detain tawraba matung silencer sing normal silencer sing palhan krai Myanmar ki Balachai Township ta military council troops airstrike chathabada michamani sikrai Amadi Congress ki Luching Biranuka Chaudhary na Prime Minister Modi ki mathakta defamation case file tawragani high krai Matanga sa MAMI TV News Update loijare ahenba pawgaloni na nubidang gi pung mga damo meeting taminarsi Admission open